ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ 2024ꯗ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯈꯤꯕꯀꯣ ꯑꯗꯨꯒꯤ ꯖꯒꯣꯏꯗꯣ ꯉꯁꯤ ꯊꯥꯒꯠꯆꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ 2024ꯗ ꯁꯥꯈꯤꯕ ꯖꯒꯣꯏꯅꯦ ꯀꯝꯄꯤꯇꯤꯁꯟꯅꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯅ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅ ꯁꯤꯟꯕ ꯐꯣꯛ ꯗꯥꯟꯁꯇ ꯑꯗꯣ ꯐꯣꯛ ꯗꯥꯟꯁꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯣ ꯍꯥꯏꯗꯤ ꯁꯦꯃꯤ ꯐꯣꯛ ꯗꯥꯟꯁ ꯍꯥꯏꯇꯥꯔꯦ ꯆꯦ ꯔꯣꯖꯤ ꯍꯩꯁꯅꯥꯝꯅ ꯁꯛꯄ ꯏꯁꯩꯗ ꯑꯣꯏꯅ ꯖꯒꯣꯏ ꯁꯥꯖꯔꯦꯕꯀꯣ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯖꯒꯣꯏꯗꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯏꯁꯤꯜꯂꯒ ꯁꯥꯕꯅꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯖꯒꯣꯏꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯕꯅꯦ ꯊꯥꯔꯠ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯗꯨꯒ ꯇ꯭ꯔꯣꯐꯤ ꯑꯃꯒ ꯑꯗꯩꯗꯤ ꯃꯦꯗꯜ ꯑꯃꯒ ꯄꯤꯌꯦꯕꯀꯣ ꯃꯦꯗꯜꯁꯦ ꯌꯥꯝ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯝ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯨꯒ ꯇ꯭ꯔꯣꯐꯤꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯖꯒꯣꯏꯁꯦ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯖꯒꯣꯏ ꯃꯈꯜ ꯃꯈꯜ ꯃꯥꯏꯕꯤ ꯖꯒꯣꯏ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯌꯥꯝ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯊꯥꯒꯠꯂꯛꯀꯅꯨꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯖꯒꯣꯏꯁꯦ ꯌꯥꯝ ꯍꯩꯕ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯃꯔꯛꯇ ꯁꯣꯏꯕ ꯍꯦꯛꯇ ꯌꯥꯎꯋꯦꯕ ꯃꯥꯏꯕꯤ ꯖꯒꯣꯏꯗꯨꯁꯨ ꯈꯔ ꯁꯣꯏꯌꯦ ꯑꯗꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯔꯒꯗꯤ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯖꯒꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯃꯈꯥ ꯌꯦꯡꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ ꯖꯒꯣꯏꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯦ Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn.
ꯍꯧꯖꯤꯛꯀꯤ ꯗꯥꯟꯁꯇꯣ ꯍꯥꯏꯗꯤ ꯖꯒꯣꯏꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯔꯒ ꯑꯩꯗꯣ ꯇ꯭ꯌꯨꯁꯗꯦꯗꯣ ꯊꯥꯒꯠꯍꯧꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯂꯩꯕ ꯑꯦꯛꯖꯥꯝ ꯑꯩꯅ ꯑꯦꯛꯖꯥꯝꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂ ꯊꯝꯃꯦ ꯑꯗꯣ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯗꯣ ꯅꯝꯃꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯤꯇꯪ ꯕ꯭ꯂꯔ ꯆꯠꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯊꯥꯒꯠꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯗꯣ ꯊꯥꯒꯠꯇ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯗ ꯑꯩꯁꯦ ꯈꯤꯇꯪꯁꯨ ꯈꯨꯌꯧꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯊꯥꯒꯠꯄ ꯃꯇꯝꯗ ꯄꯨꯡ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕ ꯄꯨꯡ 2-3 ꯆꯪꯕ ꯌꯥꯎꯋꯦ ꯅꯦꯠꯀꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕ ꯃꯇꯝ ꯍꯥꯏꯔꯒꯗꯤ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯗꯣ ꯚꯤꯗꯤꯑꯣꯒꯤ ꯂꯦꯡ ꯃꯇꯨꯡ ꯏꯟꯅꯕꯨꯗꯤ ꯂꯩꯌꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯁꯥꯡꯉꯒꯗꯤ ꯍꯦꯟꯅ ꯃꯇꯝ ꯆꯪꯕ ꯈꯤꯇꯪ ꯇꯦꯜꯂꯒꯅ ꯈꯔ ꯐꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ 1 hour-ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯑꯗꯨꯗ ꯃꯇꯝ ꯈꯥꯏꯗꯣꯛꯄꯗꯣ ꯈꯤꯇꯪꯁꯨ ꯈꯨꯌꯧꯅꯈ꯭ꯔꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗ ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯊꯥꯒꯠꯍꯧꯗ꯭ꯔꯦ ꯃꯊꯪꯗꯒꯤꯗꯤ ꯐꯖꯅ ꯊꯥꯒꯠꯂꯛꯑꯒꯦ ꯑꯩꯈꯣই ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯉꯔꯥꯡ ꯗꯦꯠ 29ꯗ ꯑꯗꯣ ꯉꯁꯤ ꯊꯥꯒꯠꯂꯛꯑꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯗꯣ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯌꯦꯡꯉꯝꯃꯒ ꯀꯃꯦꯟ ꯄꯤꯔꯝꯗꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯈꯤꯕ ꯍꯥꯞꯀꯠꯂꯛꯎꯔꯥ ꯍꯥꯞꯀꯠꯂꯛꯀꯅꯨꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯍꯥꯏꯗꯤ ꯐꯕꯨꯗꯤ ꯐꯖꯗꯦꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯁꯣꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯞꯄꯛꯑꯣ ꯍꯥꯏꯗꯤ ꯍꯥꯞꯄꯛꯀꯗꯣꯏꯅꯦ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝꯗ ꯏꯀꯣꯛꯅꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣꯝꯃꯒ ꯀꯥꯎꯍꯧꯔꯦꯕꯀꯣ ꯀꯩꯅꯣꯝ ꯍꯥꯏꯕ ꯀꯥꯎꯍꯧꯔꯦ ꯑꯗꯨꯗꯨꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯖꯒꯣꯏꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯗꯨꯗꯨꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯨꯝ ꯁꯪꯗꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯊꯣꯛꯄꯅꯤꯅ ꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯗꯣ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯁꯨꯝ ꯅꯝꯕꯅꯤꯅꯅꯦ ꯃꯣꯏꯅꯁꯨ ꯂꯥꯛꯑꯀꯥꯟꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯦ ꯂꯥꯎꯗꯅ ꯈꯣꯠꯇꯅ ꯑꯗꯨꯗꯨꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯁꯥꯕ ꯏꯕꯥꯅꯤꯗꯪꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯔꯒ ꯃꯣꯏ ꯃꯌꯥꯝꯒꯤꯗꯤ ꯄꯤꯗ꯭ꯔꯗꯤ ꯑꯃꯨꯛ ꯑꯩꯗꯣ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯂꯣꯏꯔꯒ ꯍꯥꯠꯂꯅꯤꯅ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯐꯝ ꯑꯃꯨꯛ ꯋꯥ ꯉꯥꯡꯖꯔꯝꯃꯤꯅꯦꯕꯀோ ꯑꯗꯨꯗꯨꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒꯤꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ